ꯃꯊꯪꯗ ꯁꯤꯗ ꯍꯦꯟꯅꯅꯦ ꯀꯧꯕ ꯉꯝꯕ ꯕꯣꯜ ꯄꯤꯅꯕꯤꯔꯝꯃꯣ ꯑꯩꯉꯣꯟꯗ ꯃꯊꯪꯗ ꯍꯥꯏꯁꯤꯅꯤꯅꯦ ꯃꯊꯪꯒꯤ ꯆꯍꯤꯗ ꯀꯥ ꯂꯩꯕ ꯉꯝꯕ ꯑꯣꯏꯔꯣ ꯅꯦꯁꯅꯤ ꯐꯝ ꯄꯥꯏꯔꯣ ꯑꯣꯁꯤ ꯑꯣꯏꯔꯣ ꯑꯩꯅ ꯉꯝꯃꯤ ꯃꯈꯩ ꯑꯗꯨꯝ ꯀꯧꯗꯣꯏꯃꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯉꯝꯃꯤꯉꯩ ꯂꯥꯛꯀꯦ ꯅꯤꯉꯣꯜ ꯄꯤꯕ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯆꯦꯠꯁꯤꯟꯅꯅ ꯂꯩꯕ ꯉꯝꯅꯕ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯕꯤꯌꯨ ꯃꯊꯪ ꯆꯍꯤꯁꯨ ꯀꯧꯕ ꯉꯝꯖꯕ ꯑꯣꯏꯒꯦ ꯍꯥꯏꯅ ꯃꯌꯥꯝꯗꯁꯨ ꯃꯦꯁꯦꯖ ꯄꯤꯖꯔꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯦꯕ꯭ꯔꯤꯋꯥꯟ ngasi ay anouba video amaga mayam mangda puduna lakchari ngasi ningol chakauba numitka mari lainana ngasi akhoi ne ahum ningol chakauri akhoi chedi ningol chakaudre haidi ma atop lamna leibana Guwahati da leire lamna leibana ningol chakauba ngamdre ado ma masa su handak kauranu haire mathang chei doina kaurani ado hoji hoi nene ahum khoi pagi machanupi ngatani ado moi ahum se akhoi ningol chakauri hoi jumda ado ngasi aina iche ine punamakta aina ningon chakaubaga mari lainana wish ama pijari haidi mayamsu dum khangbirangmani ningon chakauba laadi mayamsu loina haidi ningol lobising loina harauba tayamba mayumda chatningbagi ningol jamnamak tamba ngamdragasu khudol macha ama oina tammagasu haidi mayumda chatningbagi nungaiba phawbadu ibunuma chatningimi ado aduna ngasi ainasu haijari ai viewersing ado yengbiriba ichinausingdasu wish pijari ningol piba anigi marise chesinana leiba ngamnaba nada yektana leibiu mathang cheisu kouba ngamjaba oige haina mayamdasu message pijari thank you adudi akhoi nene hoi lakpasing to okpa chalage hoji mayamdudi yengminarse video se mayam hoji nungsa thi jam sai ai akhoi nene hoi okpa thoi ado moi phone su pau phau nate ina phone ingonda number se leitabnina phone tawbudasu hana leiba number dusu tawbuda atopa mi mayam pakhale ado hoji nungsa su jam sai khoi sigi field gi view je yengu hoji moi lakpa laktawse kem khangdabida chalimi ngairoge haina okpiruge moi nungsa si laktoisi jam wani haina photo porakpa lam khoi si sangeba moi changtoisi wane ba changpa moi ahan oiramina moi photo moi nata puru lakpado wadori adugi sigi yengmina sise khoi sigi phau ni sade sanare view je yam thi phajau ne chobi hoi lae khoi ne sing hoi lae ada lai sini se mamangda alai se moi hum lai sini masunu pim su jaure se akhoi lambi si film jam thi kudong cha te mamang su dum haija hi doni se si lambi si sigan ni moi laktoi se jaure ai okpi rage jodi ai okpi ba lai bine noi da phone tawba ne chobi gi number do changde mayang amna paikhalai ne ꯃꯥ ꯄꯨꯖꯔꯅꯤꯁꯦ ꯒꯥꯔꯤ ꯂꯥꯛꯀꯦ ꯇꯧꯕꯁꯦ ꯆꯪꯕ ꯌꯥꯗꯦ ꯑꯇꯩꯗꯤ ꯀꯗꯥꯏ ꯄꯣꯔꯣ ꯑꯩ ꯄꯨꯕꯤꯔꯒꯦ ꯅꯦ ꯆꯣꯕꯤ ꯅꯪ ꯐꯣꯟ ꯇꯧꯕ ꯐꯣꯟꯗꯣ ꯃꯌꯥꯝ ꯄꯥꯏꯈꯠꯂꯛꯏꯅꯦ ꯑꯩ ꯐꯣꯟꯁꯦ ꯇꯥꯏꯄꯤꯔꯣ ꯀꯗꯥꯏ ꯇꯥꯏꯄꯤꯔꯦ ꯑꯩ ꯄꯣꯠ ꯄꯨꯒꯦ ꯕꯦꯒꯁꯦ ꯁꯤꯒ ꯄꯨꯟꯁꯟꯅꯕ ꯍꯥꯏꯅꯅꯦ ꯀꯩꯅꯣ ꯇꯧꯔꯦꯕ ꯀꯔꯤ ꯕꯦꯒ ꯄꯨꯟꯁꯟꯕ ꯍꯥꯏꯗꯤ ꯑꯁꯤꯒ ꯄꯨꯟꯅ ꯍꯥꯞꯄꯁꯦ ꯍꯥꯏꯅ ꯑꯁꯤꯁꯨ ꯄꯣꯠ ꯍꯥꯞꯄ ꯆꯟꯗꯦ ꯍꯥꯏꯅꯅꯦ ꯄꯤꯔꯣꯅꯦ ꯈꯨꯠꯇ ꯄꯤꯔꯣꯅꯦ ꯅꯪ ꯅꯨꯡꯉꯥꯏꯗꯣꯏꯕꯅꯦ ꯌꯥꯅꯤ ꯀꯩꯝꯇ ꯍꯧꯖꯤꯛ ꯄꯣꯠ ꯄꯨꯏꯔꯦ ꯑꯩ ꯈꯜꯂꯤ ꯊꯦꯡꯃꯟꯈ꯭ꯔꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯂꯥꯛꯇ꯭ꯔꯤꯁꯦ ꯍꯥꯏꯅ ꯁꯤ ꯎꯔꯕ ꯑꯩꯈꯣꯏ ꯂꯝꯕꯤꯁꯤ ꯌꯦꯡꯉꯣ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯕꯅꯤ ꯌꯦꯡꯉꯣ ꯑꯗꯣ ꯄꯥꯏꯅꯣ ꯑꯩ ꯄꯥꯏꯕꯤꯒꯦꯁꯦ ꯑꯗꯨꯒ ꯂꯩꯔꯝꯃꯣ ꯑꯩ ꯂꯥꯛꯀꯦ ꯁꯤ ꯌꯥꯝ ꯊꯅꯝꯒ ꯂꯩꯔꯝꯃꯣ ꯀꯩꯝ ꯇꯧꯗꯕꯅꯤꯍꯦ ꯑꯩ ꯂꯥꯛꯀꯦ ꯅꯥꯎ ꯅꯪ ꯆꯠꯄ ꯉꯝꯕ꯭ꯔꯣ ꯑꯩ ꯊꯅꯝꯒꯦ ꯍꯣꯏ ꯅꯦꯅꯦ ꯇꯣꯡꯂꯥꯟ ꯉꯝꯗ꯭ꯔꯦ ꯁꯤꯗꯤ ꯂꯝꯕꯤ ꯀꯩꯅꯣ ꯇꯧꯔꯤꯃꯤꯗ ꯁꯤ ꯂꯝꯕꯤ ꯀꯤꯟꯊꯈꯤꯕꯩꯅꯤ ꯑꯩꯈꯣꯏꯅꯅꯦ ꯊꯣꯡꯂꯥꯟ ꯉꯝꯗ꯭ꯔꯦ ꯀꯣꯛ ꯉꯥꯎꯔꯤꯔꯣ ꯂꯥꯏꯗ ꯀꯩꯅꯣ ꯀꯛꯀꯅꯦ ꯍꯥꯏꯁꯦ ꯃꯃꯥꯡꯗ ꯂꯥꯛꯄꯗꯁꯨ ꯀꯜꯂꯝꯕꯅꯤ ꯆꯪꯉꯣ
ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯉꯥ ꯊꯣꯡꯉꯤ ꯉꯥ ꯊꯣꯡꯕꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡꯁꯦ ꯑꯩꯅ ꯐ꯭ꯔꯥꯏ ꯇꯧꯔ ꯊꯅꯝꯕꯅꯤ ꯍꯥꯏꯗꯤ ꯉꯥ ꯐ꯭ꯔꯥꯏ ꯇꯧꯕꯗ ꯃꯇꯝ ꯆꯪꯕꯗꯣ ꯍꯥꯏꯗꯤ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯉꯒ ꯂꯣꯏꯈ꯭ꯔꯅꯦꯕ ꯑꯗꯨꯒ ꯆꯪꯉꯤꯕ ꯃꯇꯝꯁꯦ ꯑꯗꯨꯅ ꯑꯩ ꯉꯔꯥꯡ ꯐ꯭ꯔꯥꯏ ꯇꯧꯊꯣꯛꯑ ꯊꯅꯝꯃꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯥꯁꯦ ꯑꯩꯈꯣꯏꯒꯤ ꯕꯥꯎ ꯉꯥꯅꯤ ꯑꯩꯈꯣꯏꯒꯤ ꯕꯥꯎꯁꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯑꯃꯨꯛ ꯚꯤꯗꯤꯑꯣꯁꯦ ꯀꯥꯞꯆꯔꯒꯦ ꯃꯊꯦꯜꯁꯦ ꯍꯣꯔꯦꯟ ꯑꯗꯨꯝ ꯆꯤꯡꯍꯜꯂꯒꯦ ꯍꯧꯖꯤꯛ ꯊꯣꯡ ꯊꯥꯛꯄꯗꯣ ꯁꯤꯗ ꯂꯩꯔꯦ ꯊꯣꯡ ꯊꯥꯛꯄꯗꯣ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯊꯣꯡ ꯂꯣꯏꯖꯔꯦ ꯁꯤꯗ ꯍꯋꯥꯏ ꯂꯩꯔꯦ ꯁꯤꯗꯅ ꯑꯉꯧꯕ ꯉꯥ ꯃꯔꯤꯡꯈꯥ ꯉꯧꯕ ꯂꯩꯔꯦ ꯁꯤꯗ ꯉꯥ ꯃꯔꯤꯡꯈꯥ ꯉꯧꯕ ꯂꯣꯏꯔꯦ ꯁꯤ ꯏꯔꯣꯟꯕ ꯑꯃ ꯇꯧꯅꯤ ꯏꯔꯣꯟꯕꯁꯦ ꯇꯧꯗ꯭ꯔꯤ ꯍꯧꯖꯤꯛ ꯋꯥꯠꯂꯤ ꯃꯊꯦꯜ ꯇꯧꯒꯗꯕ ꯃꯊꯦꯜ ꯃꯔꯤ ꯃꯉꯥ ꯑꯗꯨꯃꯥꯏꯅ ꯌꯥꯝꯕꯨꯗꯤ ꯌꯥꯝꯗꯦ ꯑꯗꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯥꯕ ꯃꯇꯝꯗ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯒꯤ ꯆꯥꯛ ꯆꯥꯅꯔꯦ ꯃꯣꯏ ꯅꯤꯉꯣꯜ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯦ ꯀꯩꯅꯣ ꯂꯩꯔꯦ ꯑꯩꯈꯣꯏ ꯄꯥ ꯁꯤꯅ ꯅꯦꯅꯦ ꯆꯧꯕꯤ ꯁꯤꯅ ꯅꯦꯅꯦ ꯇꯣꯟ ꯁꯤꯅ ꯅꯦꯅꯦ ꯌꯥꯝ ꯅꯦ ꯆꯧꯕꯤ ꯍꯥꯎꯕ꯭ꯔꯣ ꯂꯩ ꯌꯥꯝ ꯍꯥꯎꯕ꯭ꯔꯣ ꯃꯆꯥꯅꯨꯄꯤ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯔꯦ ꯃꯊꯦꯜꯁꯦ ꯀꯌꯥ ꯁꯨꯒꯦꯗꯤ ꯀꯥꯎꯈ꯭ꯔꯦꯅꯦ ꯃꯊꯦꯜꯁꯤꯕꯨ ꯈꯪꯕꯨ ꯍꯋꯥꯏ ꯑꯃ ꯅꯦ ꯕꯦꯂꯦ ꯅꯦ ꯆꯧꯕꯤ ꯅꯣꯏ ꯄꯨꯔꯣꯝꯗ ꯂꯣꯏ ꯍꯥꯏꯁꯤꯅꯦ ꯑꯃꯔ ꯑꯩꯅ ꯉꯝꯃꯤ ꯃꯈꯩ ꯑꯗꯨꯝ ꯀꯧꯗꯣꯃꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯏꯁꯨ ꯑꯗꯨꯝ ꯀꯧꯗꯣꯔꯤꯃꯤ ꯀꯩꯒꯤ ꯑꯗꯨꯏꯁꯨ ꯍꯥꯏꯗꯤ ꯃꯔꯤ ꯅꯛꯁꯟꯅꯩꯗꯅ ꯅꯣꯏ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯃꯨꯛ ꯂꯥꯛꯇꯣꯏꯁꯦ ꯅꯣꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯀꯦꯁꯨ ꯂꯥꯛ ꯉꯝꯄꯣꯠꯇꯦꯕ ꯑꯗ ꯑꯁꯤꯒꯨꯝꯕ ꯑꯃ ꯂꯩꯕꯁꯤꯅ ꯂꯥꯛꯄꯩ ꯋꯥꯅꯦꯕ ꯍꯥꯏꯗꯤ ꯃꯇꯝꯗꯣ ꯀꯥꯏꯊꯣꯛꯑꯒ ꯂꯥꯛꯏꯅꯦꯕ ꯉꯝꯃꯣꯏꯕ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯑꯁꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯋꯥꯔꯤꯕꯨ ꯑꯁꯤꯒꯨꯝꯕ ꯑꯃ ꯂꯩꯕꯁꯤꯅ ꯅꯣꯏ ꯂꯥꯛꯏꯅꯦꯕ ꯑꯗꯨꯅ ꯂꯥꯛꯇ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯊꯪꯅꯕ ꯃꯅꯥꯛꯇ ꯀꯧꯔꯗꯤ ꯑꯩꯈꯣꯏꯁꯨ ꯀꯧꯅꯤꯡꯉꯤ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯈꯣꯏꯁꯨ ꯃꯤ ꯂꯩꯇꯕ ꯃꯥꯜꯂꯦꯕ ꯑꯆꯧꯕ ꯑꯐꯕ ꯑꯣꯏꯗꯅ ꯅꯥ ꯌꯦꯛꯇꯅ ꯑꯗꯨꯗꯤ ꯃꯦꯠꯇ꯭ꯔꯤꯅꯦ ꯃꯦꯠꯇ꯭ꯔꯤꯅꯦ ꯇꯧꯔꯣꯅꯦ ꯑꯃ ꯅꯪꯁꯨ ꯐꯝꯃꯣꯗꯅ ꯐꯝꯒꯅꯦ ꯅꯥꯀꯣ ꯈꯨꯖꯥꯏ ꯁꯨꯅꯔꯕꯣ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯁꯨ ꯑꯩ ꯀꯣꯟꯗꯪꯗ ꯆꯥꯔꯒꯦ ꯃꯌꯥꯝ ꯂꯣꯏꯅ ꯆꯥꯅꯔ ꯃꯇꯨꯡꯗ ꯃꯌꯥꯝꯁꯦ ꯍꯥꯟꯅ ꯃꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯈꯤꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯩ ꯄꯨꯟꯅ ꯏꯊꯟꯇ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯆꯥꯔꯅꯤ ꯄꯨꯟꯅ ꯆꯥꯕꯁꯦ ꯅꯨꯡꯉꯥꯏꯔꯣꯏ ꯃꯤ ꯂꯩꯇꯦ ꯌꯦꯡꯕꯤꯅꯕ ꯑꯩꯅ ꯌꯦꯡꯗ꯭ꯔꯒꯗꯤ ꯃꯌꯥꯝ ꯆꯥꯕꯁꯦ ꯑꯩ ꯌꯦꯡꯉ ꯃꯇꯨꯡꯗ ꯑꯩ ꯏꯊꯟꯇ ꯀꯣꯟꯅ ꯇꯣꯉꯥꯟ ꯆꯥꯔꯅꯤ ꯅꯨꯡꯉꯥꯏꯇ꯭ꯔꯁꯦ ꯃꯌꯥꯝ ꯄꯨꯜꯂꯒ ꯆꯥꯃꯤꯟꯅꯕ ꯀꯥꯏꯁꯦ ꯁꯨꯃꯥꯏꯅ ꯐꯪꯗꯦꯕ ꯆꯍꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯈꯛꯇꯅꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯂꯥꯛꯄ ꯅꯤꯉꯣꯜ ꯃꯌꯥꯝ ꯄꯨꯜꯂ ꯆꯥꯃꯤꯟꯅꯕꯁꯦ ꯀꯩꯁꯨ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯐꯪꯗꯦꯕ ꯃꯣꯏꯁꯨ ꯃꯌꯨꯝꯒꯤ ꯊꯕꯛꯅ ꯍꯦꯜꯂꯦꯅ ꯑꯗꯣ ꯀꯩꯒꯨꯝꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯂꯥꯛꯄꯅꯤꯅ ꯍꯥꯏꯗꯤ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯈꯛ ꯂꯥꯛꯄꯅꯤꯅ ꯃꯣꯏꯁꯨ ꯊꯑꯣꯏꯒꯤ ꯁꯤꯁꯦ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯁꯤꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅꯤ ꯍꯥꯏꯅ ꯃꯣꯏꯁꯨ ꯃꯔꯨ ꯑꯣꯏꯕ ꯂꯥꯛꯏꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯇꯥꯟꯖꯥꯁꯦ ꯂꯧꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤ ꯁꯤꯅꯤ ꯃꯌꯥꯝꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯕꯨ ꯃꯌꯥꯝ ꯏꯅꯦ ꯏꯆꯦ ꯏꯆꯟ ꯏꯅꯦ ꯏꯆꯦ ꯃꯌꯥꯝ ꯄꯨꯜꯂꯒ ꯁꯨꯃꯥꯏꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕ ꯁꯤꯅꯦꯕꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯅꯍꯥꯟꯈꯩ ꯐꯪꯄꯣꯠꯇꯦꯕ ꯁꯨꯃꯥꯏꯅ ꯐꯪꯉꯤꯅꯤ ꯁꯤ ꯌꯦꯡꯉꯨꯁꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯩꯁꯨ ꯃꯌꯥꯝꯁꯨ ꯏꯅꯦ ꯏꯆꯦ ꯂꯩꯇꯥꯔꯒꯗꯤ ꯃꯌꯥꯝꯁꯨ ꯀꯧꯕꯤꯌꯨ ꯁꯨꯃꯥꯏꯅ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯆꯥꯃꯤꯟꯅꯁꯤ ꯂꯩꯃꯤꯟꯅꯁꯤ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯃꯌꯥꯝꯗ ꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯍꯋꯥꯏ ꯁꯤꯗ ꯉꯥ ꯃꯔꯤꯟꯈꯥ ꯉꯧꯕ ꯁꯤꯗ ꯃꯦꯠꯄꯤ ꯁꯤꯗ ꯉꯥ ꯊꯣꯡꯕ ꯍꯧꯖꯤꯛ ꯅꯤꯉꯣꯜ ꯃꯌꯥꯝ ꯆꯥꯅ ꯂꯣꯏꯈ꯭ꯔꯦ ꯑꯩ ꯏꯊꯟꯇ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯑꯩ ꯑꯃꯨꯛ ꯆꯥꯔꯅꯤ ꯍꯧꯖꯤꯛ ꯃꯨꯛꯕꯥꯡꯒꯤ ꯃꯑꯣꯡꯗꯅꯤ ꯇꯧꯔꯛꯑꯒꯦ ꯃꯨꯛꯕꯥꯡ hào hào thằng bác không đi
trong trong xem mà lấy nè ai làm hỏi bao không mà đi anh làm phải rồi được tay mà cái order pa jangan matunda tidak paham sih pengen mau cak tokna karena sikap paham apa sana deh ဒီမြန်အေးစက်စားရစက်စားလို့တော့မမြန်ဗီဒီယိုတော့ကြရခဲ့လမ်းဟောရဲမရှိကနင်းဝန်ချောဘကြီးဆိုင်ကြဒီခွေစက်ပုံနာတနာစက်စားလို့နာရဲဒီခွေနင်းဝန်မြန်မှာဒီဒခိနာခရာငါဘခရမတ်ခိနာတော့ဂိုင်းတော့ရကြီးဒခိနာရမြန်ဖမ်းမိစီဒါဒီဟိဂျင်မီနာစေဒခိနာတော့တော့ရဟိနင်းဝန်မြန်စေခွေနင်းနေတနေစေ那都我们当前面那些都是会那些สิ่ง可能行啊个。那作为你们这个老是讲对弄哎不啦？จามม่วงตายจามโพสตา จำไม่จำแต่ว่าทีเดียวนั่นน่ะ ทีเดียวนั่งเจสพี่ตะกี้เนี่ยโอชิพังกาโร่มองโกลโร่เนี่ยเคยเนี่ยใจมาเนี่ยใจมาก็ไม่ตัวอีกนึงแต่ว่าเรา ง่ายมันหาวมันจางจางก็เช็คมาเทียนมาก้อยเต่าแต่นะนั่งคือนุ่งง่ายนะนั่งอ่ะพระพัทบักตะโอ้ยก็ต้องจังนะเคยเนี่ยเคยต้มบีเนี่ยก็ไม่ตัวนุ่งไงบ้างนี่มันจะหลักกว่า นุ่งง่ายนั่งบอยพี่ได้มียำนุ่งง่ายโอ้กาอะไรรู้ไอ้ดิยาสิกาจะได้หายตัว ทั้งตะการเลยนะโลบลาแกนจ้ะ กาเลยนะพาเลยที่นั่นเราเต่าบ้านน้ำมันนะจ้าบ้านจะมองโกลรู้นุ่งง่ายรู้ นุ่งไงบ้างนี่มันจะหลักกว่านุ่งไงอ่ะ จามีเนี่ยมองโกลรู้เดี๋ยวพี่การเราชิพังการนุ่งง่ายนะปนกันการเนี่ยเลยบางงานเลยหายไปแล้วก็เดินคุยไปหามเราก็เรานุ่งง่ายนั่นน่ะงานถึงนี่ทำก็จ้าการเลยนะพี่มังได้ตัวยี่สิบหัตนะมองตาเนี่ยเลยนั่งงำบ่อยเราคุยจุเลยกันว่าจุเลยรู้คุยจุเลยจะดีนะดีขึ้นมาปลาโรยมาไปทำปลาโรยนะคุณมาจามนี่จามเด็ดถีบไปได้จะว่าจะไปก็ถูกจามเต่าจะว่าที่จามมาเป็นจามยังไงทุกอย่างมันก็ต้องตัวที่ผู้ตัวจามหมดก็ปาน้ำดอกน่าตัวบีรีงั้นมันน้ำบานิโก้ Kerja nangi, nangi na. Jam na ka, jam ha. Hey, lagi nanau gina na. Mana peluk kunci kamu lah. Jam ha. मैम जामी जाम दे वरों जाते को ने मथंग दस दे है ना ने कोबों हम बब बोल पिना बिरा मोय वांदा मथंग दे हाय जिनी ने मथंग की चाहिए का लेबा ngam bo oiro ni pham pai ro osi oiro ka pula koi lo balao होय होय जरा के koi amu ire lunga si koi laเลยนะเป็นอะไรเนี่ยตัวมีน้ำปูรักว่าไอ้เก็บเขาจะไว้ก็ยังมั่มอะไรเซนลิซันแล้วก็เจียงกันมั้งทำไมตัวจะต้องใส่ตัวแก่เดี๋ยวดีasum mati ni pa mazani ki mazaloคนนี้เลยนะเก็บเกี่ยวไปกี่เขาจะได้ Kadang ka aku masuk tu. Mahmud.ยังเขาจะน่ะขัดละปเลยมันจะชุบไปเลยปาม Nasaga sapsala kan. Ay di ko masuk pa ni si. ดอกหินาที่ถล่มลอยแล้วสิมวยนกนะฮะเราหน่อยดิดอกหินาที่ถล่มลอยคือยำงายนะสินี่มันจะเอาไปคุยถล่มเสเลยเลยตัวจำตัวใครที่ครับกันตัวแล้วก็งั้นบ่ดอกหินาครับตัวเสมายามเสียงก็คอมเมนต์ตกไปแล้วมั้งคือเป็นยามนะบุษสาวแร่ปิดตักหน้าตัวแร่คุยนี่มันจะเอาไปคุยจากที่หน้าตัวแล้วก็สิ่งที่ถล่มลอยสินจาระตัวเขาเรียกมวยฮัลลัมได้ด้ามวยวิดีโอจะทับก็จังหันจาระแกดูดิมายามวิดีโอนุ่งไงเต้มายามคอมเมนต์เซกชันทำพี่ละมั้งทำซับ subscribe ตัวก็บีละน้องจะก็มวยลอยตัวน่าจะทิ้งด้วยคนนี้หอยลอยมวยจะแหลมมังด้ามันจะก็ลอยตัวน่ามันจะทิ้งดอกปีเรียนะแค่ว่าฮิลานน้องบอกทิ้งโดนนี่เสียคุยได้จีบันมาส่วนนี้มันจะก็บ่ไหลวะกันน้ำตามันจะก็บ่หันกันเลยค่อยเนี่ยค่อยค่อยนุ่งพวกตัวเรนนี่สิค่อยนุ่งพวกตัวเรนนี่บิวสิยังสิ
ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯟꯅꯈ꯭ꯔꯦ ꯍꯤ ꯇꯣꯡꯉꯦ ꯍꯤ ꯇꯣꯡꯉꯒ ꯁꯟꯋꯥꯡꯁꯦ ꯂꯥꯟꯗꯣꯛꯑꯒ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯇꯨꯛꯇꯨꯀꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯊꯛꯇ ꯂꯩ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯇꯣꯡꯉꯒ ꯃꯣꯏ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯗꯤ ꯐꯥꯎꯅꯔꯁꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯕꯥꯏ ꯕꯥꯏ